ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝ ꯀꯌꯥꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯁꯛ ꯅꯥꯏꯔꯕ ꯃꯤꯑꯣꯏ ꯀꯌꯥꯒ ꯅ꯭ꯌꯨꯁ ꯅꯦꯠꯋꯥꯔꯀꯤꯡ ꯕꯣꯗꯤ ꯑꯃ ꯑꯣꯏꯔꯤꯕ ꯏꯄꯥꯛ ꯇꯤꯚꯤ ꯅ꯭ꯌꯨꯁꯀ ꯑꯈꯟꯅꯅ ꯎꯅꯗꯨꯅ ꯃꯤꯌꯥꯝꯗ ꯋꯥꯈꯜ ꯂꯧꯁꯤꯡ ꯁꯦꯌꯔ ꯇꯧꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯇꯤꯚꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯄꯔꯤꯡ ꯅꯥꯏꯅ ꯆꯠꯊꯔꯛꯄꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯃꯤꯌꯥꯝꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯁꯛ ꯈꯪꯅꯕꯤꯔꯕ ꯑꯪꯀꯜ ꯗ꯭ꯔꯥꯏꯚꯔ ꯍꯥꯏꯗꯨꯅ ꯚꯥꯏꯔꯦꯜ ꯑꯣꯏꯅ ꯈꯪꯅꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯀꯣꯃꯦꯗꯤ ꯑꯣꯏꯕ ꯐꯦꯁꯕꯨꯛ ꯄꯣꯁꯠ ꯀꯌꯥꯅ ꯃꯤꯌꯥꯝꯒꯤ ꯑꯋꯥ ꯄꯣꯠꯊꯥꯐꯝ ꯑꯣꯏꯅꯔꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛꯅ ꯁꯥꯎꯗꯤ ꯑꯔꯕꯇ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕ ꯑꯪꯀꯜ ꯗ꯭ꯔꯥꯏꯚꯔꯒ ꯏꯄꯥꯛ ꯇꯤꯚꯤ ꯅ꯭ꯌꯨꯁꯀꯤ ꯏꯗꯤꯇꯔ ꯁꯩꯗꯨꯔ ꯃꯥꯏꯕꯝꯒ ꯑꯈꯟꯅꯅ ꯃꯣꯕꯥꯏꯜꯒꯤ ꯈꯨꯠꯊꯥꯡꯗ ꯃꯤꯌꯥꯝꯗ ꯀꯥꯟꯅꯒꯗꯕ ꯋꯥꯐꯝ ꯀꯌꯥꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯈꯤꯕꯒꯤ ꯄꯥꯎꯗꯝ ꯑꯃ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ꯫ ꯏꯄꯥꯛ ꯇꯤꯚꯤ ꯅ꯭ꯌꯨꯁꯅ ꯍꯧꯖꯤꯛ ꯑꯈꯟꯅꯅ ꯃꯣꯕꯥꯏꯜꯒꯤ ꯈꯨꯠꯊꯥꯡꯗ ꯋꯥꯔꯤ ꯁꯥꯅꯖꯔꯤꯕꯁꯤ ꯃꯤꯌꯥꯝꯅꯁꯨ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁꯛꯈꯪꯅꯔꯤꯕ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯗꯥꯏꯂꯣꯛꯇꯕꯨ ꯃꯤꯌꯥꯝꯒꯤ ꯑꯋꯥ ꯄꯣꯠꯊꯥꯐꯝꯁꯨ ꯑꯣꯏꯅꯔꯤꯕ ꯑꯪꯀꯜ ꯗ꯭ꯔꯥꯏꯚꯔ ꯍꯥꯏꯗꯨꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅꯤ꯫ ꯑꯍꯥꯟꯕꯃꯛꯇꯗ ꯑꯣꯖꯥꯒꯤ ꯆꯤꯜꯂꯕ ꯃꯇꯝꯕꯨ ꯀꯥꯏꯊꯣꯛꯄꯤꯔꯒ ꯋꯥꯔꯤ ꯁꯥꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯄꯤꯕꯤꯕꯒꯤꯗꯃꯛꯇ ꯏꯄꯥꯛ ꯇꯤꯚꯤ ꯅ꯭ꯌꯨꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯖꯥꯕꯨ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯑꯁꯁꯂꯥꯃꯨ ꯑꯂꯩꯀꯨꯝ ꯑꯪꯀꯜ ꯗ꯭ꯔꯥꯏꯚꯔꯅꯁꯨ ꯏꯄꯥꯛ ꯇꯤꯚꯤꯗ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯏꯄꯥꯛ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯑꯍꯥꯟꯕꯃꯛꯇꯗ ꯑꯣꯖꯥꯗꯒꯤ ꯈꯪꯖꯅꯤꯡꯕꯁꯤ ꯑꯣꯖꯥꯒꯤ ꯃꯤꯡ ꯑꯁꯦꯡꯕ ꯍꯥꯏꯕꯗꯤ ꯐꯨꯜ ꯅꯦꯝ ꯑꯗꯨꯒ ꯑꯣꯖꯥꯁꯤ ꯀꯁꯥꯔꯗꯒꯤꯅ ꯍꯥꯏꯕꯗꯤ ꯈꯪꯖꯔꯦ꯫ ꯀꯁꯥꯔ ꯀꯔꯤ ꯖꯒꯥꯗꯒꯤꯅꯣ ꯑꯗꯨꯒ ꯁꯥꯎꯗꯤ ꯑꯔꯕꯇ ꯑꯣꯖꯥꯅ ꯂꯩꯔꯤꯁꯤꯅ ꯁꯥꯎꯗꯤ ꯑꯔꯕꯇꯅ ꯀꯩ ꯊꯕꯛ ꯇꯧꯔꯒ ꯂꯩꯕꯤꯕꯅꯣ ꯍꯥꯏꯕꯗꯤ ꯃꯇꯥꯡꯗ ꯑꯣꯖꯥꯅ ꯃꯌꯦꯛ ꯁꯦꯡꯅ ꯑꯝꯇꯪ ꯈꯪꯍꯟꯕꯤꯌꯨ ꯑꯣꯖꯥ꯫ ꯑꯩꯒꯤ ꯃꯤꯡ ꯑꯁꯦꯡꯕ ꯑꯩꯒꯤ ꯃꯤꯡꯅ ꯔꯤꯌꯥꯖꯨꯗꯤꯟ ꯑꯍꯃꯗ ꯀꯧꯏ꯫ ꯑꯩꯁꯤ ꯁꯥꯎꯗꯤ ꯑꯔꯕꯇ 2007ꯗ ꯂꯥꯛꯄꯅꯤ꯫ ꯆꯍꯤ 19-19 ꯀꯨꯜ ꯐꯥꯔꯦ꯫ ꯑꯩꯁꯤ ꯍꯥꯎꯁ ꯗ꯭ꯔꯥꯏꯚꯔꯗ ꯂꯥꯛꯄꯅꯤ ꯁꯥꯎꯗꯤ ꯑꯔꯕꯇ꯫ ꯀꯁꯥꯔ ꯀꯩ ꯖꯒꯥꯗꯒꯤꯅꯣ ꯑꯣꯖꯥ? ꯀꯁꯥꯔ ꯑꯩꯈꯣꯏꯒꯤ ꯂꯈꯤꯄꯨꯔ ꯁꯄꯔꯕꯅ ꯍꯥꯏꯔꯤꯕ ꯃꯐꯝꯗꯒꯤ ꯂꯈꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯁꯄꯔꯕꯅ ꯍꯥꯏꯕ ꯈꯨꯡꯒꯪꯗꯒꯤꯅꯤ꯫ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯅ ꯂꯩꯕꯅꯦꯕ ꯑꯣꯖꯥꯁꯤ? ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯅ ꯁꯥꯎꯗꯤ ꯑꯔꯕꯇ 19 ꯏꯌꯔꯁ ꯁꯨꯔꯦ ꯂꯩꯔꯛꯏꯁꯦ ꯁꯥꯎꯗꯤ ꯑꯔꯕꯇ꯫ ꯆꯍꯤ 19꯫ ꯆꯍꯤ 19 ꯑꯗꯨꯗꯤ ꯑꯣꯖꯥ ꯌꯥꯝ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯝꯃꯅꯤ ꯑꯣꯖꯥꯁꯤ ꯑꯗꯨꯗꯤ꯫ ꯂꯩꯔꯦ ꯂꯥꯝꯄꯤꯅꯗꯅ ꯑꯁꯤꯗ ꯑꯩꯈꯣꯏ ꯅꯧꯅ ꯂꯥꯛꯄꯗ ꯌꯥꯝꯅ ꯋꯥꯈꯤ꯫ ꯅꯧꯅ ꯂꯥꯛꯄꯗ ꯆꯍꯤ 4-5 ꯌꯥꯝꯅ ꯉꯥꯡꯐꯩ ꯂꯩꯇꯅ ꯋꯥꯈꯤ꯫ ꯀꯔꯤꯕ ꯁꯛꯈꯪ ꯃꯥꯏꯈꯪꯅꯗꯕ ꯑꯩꯈꯣꯏꯒꯤ ꯃꯤ ꯐꯪꯅꯗꯕ ꯂꯣꯟ ꯈꯪꯗꯕ ꯂꯝꯕꯤ ꯈꯪꯗꯕ ꯌꯥꯝꯅ ꯋꯥꯈꯤ꯫ ꯑꯣꯖꯥꯗꯒꯤ ꯅꯨꯡꯉꯥꯏꯔꯛꯑꯦ꯫ ꯑꯣꯖꯥꯗꯒꯤ ꯃꯈꯥ ꯇꯥꯅ ꯈꯪꯖꯅꯤꯡꯕꯁꯤ ꯑꯣꯖꯥ ꯁꯥꯎꯗꯤ ꯑꯔꯕꯁꯤꯗ ꯀꯁꯥꯔ ꯑꯃꯗꯤ ꯃꯅꯤꯄꯨꯔꯗꯒꯤ ꯑꯣꯖꯥ ꯃꯤꯑꯣꯏ ꯀꯌꯥꯃꯨꯛꯀꯨꯝꯕ ꯂꯩꯌꯦꯅ ꯑꯣꯖꯥꯒꯤ ꯅꯣꯂꯦꯖꯇ ꯂꯩ ꯑꯣꯖꯥ ꯁꯥꯎꯗꯤ ꯑꯔꯕꯁꯤꯗ? ꯑꯩ ꯋꯥꯈꯟꯗ 5-6 ꯑꯗꯨꯃꯥꯏꯅ ꯂꯩꯅꯤ꯫ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯀꯁꯥꯔꯗꯒꯤ ꯄꯨꯜꯂꯒ? ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯀꯁꯥꯔ ꯄꯨꯜꯂꯒ꯫ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤꯗꯤ ꯃꯤ 1000 ꯐꯥꯈꯤꯔꯣꯏ ꯍꯧꯖꯤꯛ꯫ ꯑꯗꯨꯒ ꯀꯁꯥꯔꯒꯤꯗꯤ 4-5-5 ꯂꯩꯅꯤ꯫ ꯀꯁꯥꯔꯅ ꯌꯥꯝ ꯍꯦꯜꯂꯤꯅ ꯑꯣꯖꯥ ꯑꯗꯨꯗꯤ? ꯀꯁꯥꯔꯗ ꯍꯧꯖꯤꯛ ꯏꯪꯕꯣꯛꯀꯤ ꯆꯥꯀꯔꯤ ꯆꯪꯈ꯭ꯔꯦ꯫ ꯆꯪꯗꯕꯁꯤꯡꯗꯨ ꯅꯤꯄꯥꯁꯤꯡꯗꯨ ꯂꯣꯏꯅ ꯁꯥꯎꯗꯤ ꯑꯔꯕꯇꯅꯤ꯫ ꯏꯪꯕꯣꯛꯀꯤ ꯃꯤ 2 ꯑꯍꯨꯝ ꯑꯗꯨꯃꯥꯏꯅ ꯂꯩꯔꯦ ꯍꯧꯖꯤꯛ꯫ ꯑꯗꯣ ꯑꯣꯖꯥ ꯃꯈꯣꯏꯁꯤ ꯑꯣꯖꯥ ꯀꯩ ꯊꯕꯛ ꯑꯌꯥꯝꯕꯅ ꯗ꯭ꯔꯥꯏꯚꯔꯒꯨꯝꯕ ꯀꯥꯔꯄꯦꯟꯇꯔꯒꯨꯝꯕ ꯑꯗꯒꯤ ꯋꯦꯇꯔꯒꯨꯝꯕ ꯀꯩꯒꯨꯝꯕ ꯅꯠꯇꯕꯤꯗ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯁꯝ ꯒ꯭ꯔꯦꯗ ꯈꯔ ꯋꯥꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯒꯤ ꯁ꯭ꯇꯥꯐꯀꯨꯝꯕ ꯊꯕꯛ ꯑꯆꯧꯕ ꯇꯧꯕꯒ ꯂꯩꯕ꯭ꯔꯣ ꯑꯣꯖꯥ? ꯂꯩ ꯑꯣꯐꯤꯁꯤꯌꯦꯜꯒꯤ ꯂꯥꯏꯟꯗꯁꯨ ꯃꯌꯥꯝ ꯂꯩ꯫ ꯂꯥꯏꯔꯤꯛ ꯍꯩꯗꯅ ꯂꯥꯛꯄ, ꯃꯣꯏ ꯗꯤꯄ꯭ꯂꯣꯃꯥ ꯄꯥꯁ ꯇꯧꯔ ꯂꯥꯛꯄ, IIT ꯄꯥꯁ ꯇꯧꯔ ꯂꯥꯛꯄ, ꯑꯗꯩꯗꯤ ꯏꯟꯖꯤꯅꯤꯌꯥꯔ ꯇꯝꯕ ꯂꯥꯛꯄ ꯃꯣꯏꯁꯤꯡꯗꯨ ꯂꯩ꯫ ꯌꯥꯝ ꯐꯩ ꯑꯗꯨꯅ ꯑꯣꯖꯥ꯫ ꯂꯤꯛꯏ ꯑꯗꯨꯅ ꯂꯤꯛꯏ ꯌꯥꯝꯅ ꯂꯤꯛꯏ꯫ 100ꯗ 5-7-9 10 ꯑꯗꯨ ꯈꯛꯇꯅꯤ꯫ ꯌꯥꯝ ꯐꯩ ꯑꯣꯖꯥ ꯑꯗꯨꯗꯤ꯫ ꯁꯦꯡꯅ ꯑꯗꯒꯤ ꯃꯈꯥ ꯇꯥꯅ ꯑꯣꯖꯥꯗꯒꯤ ꯐꯥꯒꯤꯅꯤꯀꯣ ꯑꯣꯖꯥ꯫ ꯐꯥꯒꯤ ꯑꯣꯏꯅꯁꯨ ꯇꯧꯔꯦ ꯑꯣꯖꯥ ꯋꯥꯐꯝꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅ ꯐꯦꯁꯕꯨꯛꯇ ꯄꯣꯁ ꯍꯦꯛ ꯊꯥꯒꯠꯂꯛꯄ ꯃꯇꯝꯗ ꯑꯣꯖꯥꯅ ꯕꯤꯈ꯭ꯌꯥꯔꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯃ ꯁꯤꯖꯤꯟꯅꯩꯗꯅ ꯑꯣꯖꯥꯅ? ꯑꯗꯨ ꯕꯤꯈ꯭ꯌꯥꯔꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯃ ꯌꯥꯝ ꯇꯣꯏꯅ ꯁꯤꯖꯤꯟꯅꯩꯌꯦꯕ ꯑꯣꯖꯥꯅ꯫ ꯑꯗꯣ ꯕꯤꯈ꯭ꯌꯥꯔꯤ ꯍꯥꯏꯕ ꯋꯥꯍꯩꯁꯤꯅ ꯑꯣꯖꯥ ꯃꯌꯥꯝꯗ ꯄꯤꯅꯤꯡꯉꯤꯕ ꯃꯦꯁꯦꯖꯁꯤ ꯑꯣꯖꯥ ꯀꯔꯤꯅꯣ ꯑꯣꯖꯥ ꯑꯗꯨ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ꯫ ꯃꯤꯌꯥꯝꯗ ꯄꯤꯅꯤꯡꯉꯤꯕ ꯃꯦꯁꯦꯖꯁꯤ ꯕꯤꯈ꯭ꯌꯥꯔꯤ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯁꯨꯗ꯭ꯔꯒ ꯑꯆꯧꯕ ꯁꯥꯖꯅꯤꯡꯉ ꯂꯩꯕꯁꯦ꯫ ꯊꯕꯛꯇꯤ ꯁꯨꯗꯕ ꯁꯣꯝꯗ ꯁꯤꯠ ꯅꯥꯟꯅ ꯂꯩꯔꯒ ꯑꯆꯧꯕ ꯁꯥꯖꯅꯤꯡꯉ ꯂꯩꯕ, ꯄꯩꯁꯥ ꯁꯨꯕꯩ ꯂꯩꯇ꯭ꯔꯒ ꯐꯤꯔꯣꯜ ꯑꯍꯜꯕ ꯂꯩꯔꯒ ꯂꯝ ꯌꯣꯜꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯃꯥꯗꯩ ꯍꯨꯔꯥꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯃꯥꯒꯤ ꯁꯅꯥ ꯊꯝꯕ꯭ꯔꯥ ꯇꯧꯔꯒ ꯄꯩꯁꯥ ꯐꯤꯔꯣꯜ ꯑꯐꯕ ꯁꯦꯠꯄ ꯁꯥ ꯂꯩꯕꯁꯦ ꯑꯁꯤꯁꯤꯡꯁꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ꯫ ꯃꯈꯣꯏꯁꯤꯡꯗꯨꯗꯅꯦꯕ ꯑꯣꯖꯥꯅ ꯕꯤꯈ꯭ꯌꯥꯔꯤ ꯍꯥꯏꯔꯤꯁꯦ ꯑꯣꯖꯥ? ꯃꯥꯅꯤ꯫ ꯍꯣꯏ ꯑꯣꯖꯥꯅ ꯊꯥꯒꯠꯂꯛꯄ ꯄꯣꯁꯁꯤꯡꯗ
ꯑꯣꯖꯥꯅ ꯊꯥꯒꯠꯂꯛꯄ ꯄꯣꯁꯁꯤꯡꯗ ꯅꯥꯇꯩ ꯆꯥꯗꯕ ꯀꯃꯦꯟ ꯄꯤꯕꯁꯨ ꯃꯌꯥꯝ ꯌꯥꯎꯅꯔꯤꯌꯦꯕ ꯑꯣꯖꯥ yawi ꯃꯣꯏꯁꯤꯡꯗꯨꯗꯅꯦ natin sa dapat tendency mani mani mo sing ayam mani mo sing do ay habi da pal mi sing do mani ayam mana na mai na su oza like room ayam su mani pur mi na su angkal na bikhari ha go taning na su moi bo hayal ko yawi mayam ma ꯑꯣꯖꯥꯗꯤ ꯁꯥꯎꯗꯤ ꯑꯔꯕꯇ ꯍꯥꯎꯁ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯖꯔꯒꯁꯨ ꯃꯐꯝꯗꯨꯗ ꯑꯂꯨ ꯍꯋꯥꯏ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯅꯥ ꯃꯁꯤꯡ ꯀꯌꯥ ꯊꯥꯗꯨꯅ ꯂꯧꯃꯤ ꯑꯃꯒꯤ ꯔꯣꯜꯁꯨ ꯑꯣꯖꯥꯅ ꯂꯧꯕꯤꯔꯤ ꯂꯣꯏꯅꯅ ꯂꯩꯇ ꯂꯥꯏꯔ ꯑꯋꯥꯅ ꯇꯥꯔꯕ ꯃꯤꯑꯣꯏ ꯀꯌꯥꯗꯁꯨ ꯑꯣꯖꯥꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯍ꯭ꯌꯨꯃꯦꯅꯤꯇꯤꯒꯤ ꯂꯝꯗꯁꯨ ꯌꯥꯝꯅ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯕꯛ ꯀꯌꯥꯁꯨ ꯑꯣꯖꯥꯅ ꯂꯦꯞꯇꯅ ꯇꯧꯕꯤꯔꯤ ꯑꯩꯈꯣꯏ ꯈꯪꯖꯩ ꯑꯣꯖꯥꯒꯤ ꯍꯣꯠꯅꯕ ꯀꯟꯕ ꯑꯃꯗꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯀꯌꯥꯁꯤ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝꯅ ꯇꯝꯖꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯅꯤꯡꯉꯤ ꯁꯦꯡꯅ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯈꯛꯇꯅ ꯊꯕꯛ ꯅꯠꯇꯦ ꯏꯁꯥꯅ ꯏꯁꯥꯒꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯔꯒ ꯁꯦꯜ ꯇꯥꯟꯗꯨꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯃꯤꯌꯥꯝꯒ ꯊꯣꯡ ꯃꯥꯟꯅꯅ ꯍꯤꯡꯕ ꯉꯝꯃꯤ ꯍꯥꯏꯕꯁꯤ ꯑꯣꯖꯥꯅ ꯑꯆꯧꯕ ꯈꯨꯗꯝ ꯑꯃꯁꯨ ꯑꯣꯏꯔꯦ ꯑꯣꯖꯥ ꯑꯣꯖꯥ ꯍꯧꯖꯤꯛ ꯑꯣꯖꯥ ꯁꯥꯎꯗꯤ ꯑꯔꯕꯇ ꯆꯪꯉꯒ ꯁꯦꯜ ꯇꯥꯅꯤꯡꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ ꯑꯣꯖꯥ ꯁꯝꯅ ꯀꯁꯥꯔꯗꯁꯨ ꯂꯩꯔꯝꯕ ꯌꯥꯏꯑꯕ ꯑꯣꯖꯥ ꯀꯁꯥꯔꯗꯁꯨ ꯂꯩꯔꯝꯕ ꯌꯥꯏ ꯃꯅꯤꯄꯨꯔꯗꯁꯨ ꯂꯩ ꯁꯥꯎꯗꯤ ꯑꯔꯕꯇ ꯆꯪꯉꯒ ꯁꯦꯜ ꯇꯥꯅꯤꯡꯕ ꯑꯣꯖꯥ ꯑꯗꯣ ꯁ꯭ꯋꯥꯏꯁꯤ ꯃꯇꯥꯡꯁꯤꯗ ꯑꯣꯖꯥꯒꯤ ꯃꯥꯏꯀꯩꯗ ꯀꯩ ꯍꯥꯏꯕꯤꯅꯤꯡꯕꯅꯣ ꯑꯣꯖꯥ ꯋꯥꯐꯝ ꯈꯤꯇꯪ ꯊꯝꯕꯤꯌꯨꯕ asi mo sing si uji passport na semaga iko India na passport semaga sang pa lai saudi the process lai sida iko na Europe country rom da America rom sa padi yaman lui asida di 10 pass tau ban 8 9 pass tau ba 8 pass tau sim sang pa ilai sida tau ko hay passport si aham sema ho tai masana hay thabuk tu office Bombay da traga Kerala na traga Delhi da chalaga office sing da chalaga interview tau raga lai sang pa yai sida ꯑꯗꯨ ꯑꯣꯖꯥ ꯃꯁꯥꯒꯤ ꯑꯍꯩꯖꯕꯗ ꯆꯪꯈꯤꯕꯒ ꯑꯗꯨꯝ ꯑꯣꯖꯥ ꯊꯕꯛꯇꯤ ꯐꯪꯕ꯭ꯔꯣ ꯑꯣꯖꯥ ꯆꯪꯈꯤꯕꯒ ꯊꯕꯛ ꯑꯥꯗꯒꯤ ꯃꯥꯒꯤ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯣꯏꯗꯅ ꯆꯍꯤ 2 ꯑꯣꯏꯅ ꯆꯪꯕꯒ ꯃꯥꯒꯤ ꯊꯕꯛꯇꯨꯒ ꯂꯣꯏꯅ ꯑꯦꯒ꯭ꯔꯤꯃꯦꯟ ꯏꯔꯒ ꯃꯥꯒꯤ ꯆꯥꯕꯒꯤ ꯑꯁꯨꯛꯅꯤ ꯁꯦꯂꯔꯤ ꯑꯁꯨꯛꯅꯤ ꯂꯩꯐꯝ ꯁꯤꯗꯅꯤ ꯊꯕꯛ ꯅꯣꯡꯉꯥꯜꯂꯛꯇꯒꯤ ꯊꯨꯝ ꯊꯕꯛ ꯄꯤꯔꯗꯝ ꯊꯕꯛ ꯊꯤꯕ ꯃꯊꯧ ꯇꯥꯔꯣꯏ ꯑꯣꯖꯥꯅ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯁꯤꯗꯤ ꯑꯣꯖꯥ ꯄ꯭ꯔꯥꯏꯚꯦꯠ ꯃꯤꯑꯣꯏ ꯄ꯭ꯔꯥꯏꯚꯦꯠ ꯑꯣꯏꯅ ꯂꯩꯕꯅꯤꯅ ꯑꯣꯖꯥ ꯑꯈꯟꯅꯕ ꯃꯤ ꯑꯃꯒꯤ ꯃꯥꯅꯤ ꯑꯗꯨ private ni aigisi company gi natte oza hoi jaga du do oza gi si tolop kya pi oza aigi hoji lising ani ga chatruk sure aina first lakh da lupa chatruk lakh ne real chatruk ta lising ani ga chatruk si oza ko gi india gi paisa don thore di oza yam gre ne 70 gi matakal lai 70 matakal lai aduga konjik na no lakon ha mai di aham driver lakon lising macam phangani lising macam pire moi contact na saudi gi hakuma gi taraf tagi moi contact la yaba hojik ahi chahi chang ko lising kai pi ni mathangi chahi da chang ko lising chatruk pi ni asumai na la yaba konjik india gi law lising chatruk ni na no lakon sa ko mai driver da yam nungai jero oza dagi yam khangning ba yam na oza na habire adoza sarkar gi thabak ngai ri bani haiduna ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯂꯝꯕꯤ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯑꯇꯣꯞꯄꯁꯨ ꯌꯦꯡꯍꯧꯗꯕ ꯑꯗꯨꯒ ꯁꯦꯜ ꯇꯥꯟꯕꯒꯤ ꯑꯇꯣꯞꯄ ꯂꯝꯕꯤꯁꯨ ꯑꯃꯐꯥꯎ ꯇꯧꯗꯕꯤꯗ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯉꯥꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯇꯝꯁꯤ ꯃꯌꯥꯝ ꯑꯃ ꯃꯥꯡꯍꯟꯕ ꯃꯤꯁꯨ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯑꯣꯖꯥ ꯑꯗꯣ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯗ ꯑꯣꯖꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯦꯁꯦꯖ ꯑꯃꯇꯪ ꯄꯤꯕꯤꯌꯨꯅꯦ ꯑꯣꯖꯥ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯈꯛꯇꯅ ꯊꯕꯛ ꯅꯠꯇꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯋꯥꯐꯝ ꯈꯤꯇꯪ ꯊꯝꯕꯤꯌꯨꯅꯦ ꯑꯣꯖꯥ ꯃꯣꯏꯒꯤ ꯏꯟꯇꯔꯦꯁꯇꯣ ꯃꯥꯅꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛꯇꯅ ꯊꯕꯛ ꯅꯠꯇꯦ ꯍꯥꯏꯕꯗꯤ सरकार हजिक चंगी चाद मी 10 कुल खक्तनी इखोय अयाम बसिंग सरकार तो बिजनेस अमदी थबुक असिदा सुबा असिदा लमदा हर सरकार थबुक तो यामने हेल्लाबा सौ सूप से पैसा फंग बसे हजिक वारी वो आई हाउ ड्राइवर मो होगा 70 फंगी वारी वो ओजामना सो हजिक दामो चंगल लिसिंग कुंथान नि फुट पी अद हेल्लाबा अदु असिदा चाहि मंगा तरातंग सुदन लेजरगा इसागी खतंग पैसा दो लेप चरगा आसो बिजनेस सम सुम तौबा याई कोक लेदती यामना नुवाइना हिंबगी हिंगी यामना हिंगी युम kai saba aditi nahanu bi ongba loina ima ipagi aditi chini naugi yamna phajana oi paisa do season mapam kai da season mo hype se khangna season adi yam phajana nuai adu ozana saudi arab ta changi basi sahi 53 sure hai bana troza 53 sure अदु हाइरिबा सही 53 सिकि मनुंग दो जा कसारदि के रकुम थोगा आमे जा apa hada chahi ani da thamari ahum otmen la chahi ani khuding gi chahi da phangi suti si chahi da phang chahi da thama phangi chahi da thama sin nuai ta ba imanda chahi ani le kana bu
ꯊꯥ ꯃꯔꯤ ꯐꯪꯕ ꯑꯍꯨꯝ ꯃꯔꯤꯁꯤ ꯂꯧꯕ ꯌꯥꯕ ꯆꯍꯤ ꯑꯃꯈꯛꯇꯒꯤ ꯑꯣꯏꯔꯒꯅꯕꯨ ꯊꯥ ꯑꯃꯈꯛꯇꯪꯅꯦꯕ ꯊꯥ ꯑꯃꯈꯛꯇꯪ ꯁꯨꯇꯤꯁꯦ ꯑꯩꯒꯤ ꯆꯍꯤ ꯑꯅꯤ ꯑꯣꯏꯔꯒꯅ ꯊꯥ ꯑꯍꯨꯝ ꯃꯔꯤꯒꯨꯝꯕ ꯂꯧꯕ ꯌꯥꯕ ꯃꯔꯤ ꯐꯥꯎ ꯂꯧꯕ ꯌꯥꯏ ꯑꯌꯥꯝꯕꯗ ꯑꯗꯨꯗꯩ ꯍꯦꯟꯅꯗꯤ ꯄꯤꯗꯦ ꯑꯣꯖꯥꯅ ꯑꯗꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯣꯖꯥꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯃꯛꯇꯗ ꯀꯩ ꯑꯗꯨ ꯂꯣꯀꯦꯂꯤꯇꯤ ꯖꯒꯥꯗꯨꯗ ꯑꯣꯖꯥ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯆꯥ ꯀꯌꯥꯃꯨꯛ ꯂꯩ ꯑꯣꯖꯥ ꯀꯁꯥꯔ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯃꯆꯥ ꯃꯅꯤꯄꯨꯔꯤ ꯃꯔꯣꯜ ꯂꯣꯟꯕ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥ ꯃꯣꯏꯁꯤ ꯀꯌꯥꯃꯨꯛ ꯂꯩ ꯑꯣꯖꯥ 1,000 ꯃꯊꯛꯇ ꯂꯩ 1,000 ꯃꯊꯛꯇ ꯂꯩ ꯑꯗꯨꯗꯤ ꯑꯣꯖꯥ ꯃꯅꯤꯄꯨꯔꯤ ꯉꯥꯛꯇꯅ ꯉꯥꯏ ꯑꯗꯥꯏ ꯖꯒꯥꯗꯨꯗꯤ ꯃꯥꯅꯤ ꯗꯃꯥꯝ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ 1,000 ꯃꯊꯛꯇ ꯂꯩ 1,200 ꯑꯗꯨꯃꯥꯏꯅ ꯑꯣꯏꯅꯤ ꯂꯩꯔꯤꯁꯦ ꯃꯅꯤꯄꯨꯔ ꯃꯆꯥꯁꯤꯡꯁꯤ ꯑꯣꯖꯥ ꯃꯔꯛ ꯃꯔꯛꯇ ꯅꯣꯡ ꯐꯥꯗꯣꯛꯀ ꯄꯨꯜꯂꯒ ꯀꯩꯒꯨꯝꯕ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯒꯗꯤ ꯐꯪꯕ꯭ꯔꯣ ꯑꯣꯖꯥ ꯐꯪꯉꯤ ꯑꯩꯈꯣꯏ ꯏꯔꯥꯏ ꯅꯨꯃꯤꯠ ꯏꯠ ꯅꯨꯃꯤꯠ ꯑꯗꯩꯗꯤ ꯑꯇꯣꯞꯄ ꯃꯣꯏꯒꯤ ꯕꯟ ꯂꯩꯕ ꯅꯨꯃꯤꯠ ꯑꯃꯗꯒ ꯑꯩꯈꯣꯏ ꯄꯨꯜꯂꯒ ꯁꯨꯝ ꯆꯥꯛ ꯊꯣꯡꯉꯒ ꯑꯩꯈꯣꯏ ꯆꯥꯝ ꯆꯅꯤ ꯄꯨꯟꯗꯅ ꯆꯅꯤ ꯆꯍꯨꯝ ꯄꯨꯟꯗꯅ ꯆꯥꯃꯤꯟꯅꯩ ꯑꯩꯈꯣꯏ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯂꯩꯅꯩ ꯑꯣꯖꯥꯗꯒꯤ ꯏꯄꯥꯛ ꯇꯤꯚꯤ ꯅ꯭ꯌꯨꯁꯅ ꯑꯣꯖꯥꯕꯨ ꯑꯈꯟꯅꯅ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯑꯣꯖꯥꯗ ꯄꯤꯕꯤꯕꯁꯤꯗ ꯑꯣꯖꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯄꯥꯛ ꯇꯤꯚꯤ ꯅ꯭ꯌꯨꯁꯇ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯣꯖꯥ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯏꯄꯥꯛ ꯇꯤꯚꯤ ꯑꯪꯀꯜꯁꯨ ꯌꯦꯡꯉꯤ ꯇꯣꯏꯗꯅ ꯑꯪꯀꯜꯁꯨ ꯐꯣꯂꯣ ꯂꯥꯏꯛ ꯂꯣꯏꯅ ꯇꯧꯔꯤ ꯏꯄꯥꯛ ꯇꯤꯚꯤꯁꯤꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯌꯥꯝꯅ ꯈꯪꯗꯕ ꯀꯌꯥ ꯂꯩꯔꯕꯁꯨ ꯑꯪꯀꯜ ꯂꯣꯏ ꯐꯝꯃꯒ ꯏꯄꯥꯛ ꯇꯤꯚꯤꯗꯒꯤ ꯌꯦꯡꯕ ꯐꯪꯉꯤ ꯊꯥꯒꯠꯆꯔꯤ ꯌꯥꯝꯅ ꯀꯥꯟꯅꯅꯤꯡꯉꯥꯏꯅꯤ ꯑꯪꯀꯜ ꯗꯦꯕꯔ ꯇꯔꯞꯇꯒꯤ ꯏꯄꯥꯛ ꯇꯤꯚꯤꯕꯨ ꯉꯪꯐꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯄꯥꯛ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯣꯖꯥꯕꯨ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯗꯒꯤ ꯃꯈꯥ ꯇꯥꯅ ꯑꯣꯖꯥ ꯍꯧꯖꯤꯛꯁꯤ ꯑꯣꯖꯥ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯤꯗ ꯋꯥꯆꯞꯇ ꯐꯦꯁꯕꯨꯛꯇ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯌꯨꯇ꯭ꯌꯨꯕꯇ ꯅꯝꯃꯒ ꯃꯇꯝ ꯃꯥꯡꯍꯟꯕ ꯃꯔꯨꯑꯣꯏꯅ ꯏꯟꯈꯠꯂꯛꯏꯕ ꯃꯍꯩꯔꯣꯏꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥ ꯆꯍꯤ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕ ꯏꯟꯈꯠꯂꯛꯏꯕ ꯃꯍꯩꯔꯣꯏꯁꯤꯡꯁꯤ ꯃꯣꯕꯥꯏꯜꯗ ꯄꯨꯔꯥ ꯑꯦꯗꯤꯛ ꯇꯥꯔꯒ ꯂꯥꯏꯔꯤꯛ ꯄꯥꯅꯤ ꯈꯣꯠꯀꯅꯤ ꯈꯪꯗꯕꯤꯗ ꯑꯩꯈꯣꯏ ꯂꯥꯏꯅꯥ ꯑꯃ ꯑꯣꯏꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯖꯥ ꯄꯨꯔꯥ ꯑꯦꯗꯤꯛ ꯇꯥꯔ ꯂꯩꯔꯦ ꯁꯤꯒꯨꯝꯕꯒꯤ ꯃꯇꯥꯡꯁꯤꯗ ꯑꯣꯖꯥ ꯃꯈꯣꯏꯁꯤꯗ ꯑꯣꯖꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯦꯁꯦꯖ ꯑꯝꯇꯪ ꯄꯤꯕꯤꯌꯨꯅꯦ ꯑꯣꯖꯥ ꯃꯥꯅꯤ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ PUBG ꯒꯦꯝ ꯑꯗꯩꯗꯤ ꯃꯣꯏꯒꯤ Instagram ꯑꯗꯩꯗꯤ Facebook ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯤꯡꯁꯤ ꯌꯥꯝꯅ ꯃꯥꯡꯍꯜꯂꯦ ꯀꯩꯁꯨ ꯀꯥꯟꯅꯗꯕꯗ ꯑꯩꯈꯣꯏꯅ ꯑꯁꯤꯗ ꯐꯦꯁꯕꯨꯛꯁꯤꯗꯒꯤ ꯄꯩꯁా ꯇꯥꯜꯂꯒ ꯑꯩꯈꯣꯏ ꯍꯤꯡꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦꯕ ꯄꯩꯁꯥ ꯑꯁꯤ ꯐꯦꯁꯕꯨꯛꯁꯤꯗ ꯄꯩꯁꯥ ꯑꯪꯀꯜꯒꯤ 200K ꯌꯧꯔꯦ ꯁꯦꯡꯅ ꯍꯥꯏꯗꯣꯛꯑꯝꯃꯒꯦ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯕꯨ ꯔꯤꯜ ꯈꯨꯗꯤꯡꯒꯤ ꯆꯥꯝꯃ ꯀꯩꯅꯣ ꯌꯦꯡꯕꯗ ꯌꯦꯡꯕꯗ 100K ꯌꯦꯡꯕꯗ $1 ꯐꯥꯎ ꯐꯥꯅ ꯆꯪꯉꯛꯇꯕ ꯌꯥꯎꯕ ꯑꯁꯤꯅ ꯀꯩꯁꯨ ꯇꯧꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯏꯆꯤꯟꯅꯥꯎꯁꯤꯡ ꯃꯣꯕꯥꯏꯜꯗ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ ꯑꯗꯨꯒ ꯑꯩꯈꯣꯏ PUBG ꯒꯦꯝ ꯁꯥꯟꯅꯕꯁꯤꯗ ꯃꯇꯝ ꯃꯥꯡꯉꯒꯀꯩꯁꯨ ꯀꯥꯟꯅꯗꯦ ꯀꯩꯁꯨ ꯀꯥꯟꯅꯕ ꯂꯥꯛꯀꯗꯕ ꯅꯠꯇꯦ ꯂꯥꯏꯔꯤꯛ ꯍꯩꯍꯧꯕ ꯅꯠꯇ꯭ꯔꯒ ꯅꯁꯥꯒꯤ ꯃꯈꯨꯠ ꯑꯃ ꯍꯩꯍꯧꯕ ꯑꯁꯤꯅ ꯌꯥꯝꯅ ꯀꯥꯟꯅꯕ ꯐꯪꯒꯅꯤ ꯃꯇꯝ ꯅꯥꯏꯅ ꯔꯨꯇꯤꯟ ꯅꯥꯏꯅ ꯉꯥꯏꯍꯥꯛꯇꯪ ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯄꯨꯡ ꯑꯃ ꯄꯨꯡꯈꯥꯏ ꯑꯃ ꯌꯦꯡꯗꯕꯁꯨ ꯌꯥꯗꯦ ꯍꯧꯖꯤꯛ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯃꯇꯝꯅꯤ ꯊꯤꯡꯕꯁꯨ ꯉꯝꯃꯣꯏ ꯀꯅꯥꯅꯁꯨ ꯌꯦꯡꯉꯒ ꯑꯗꯨꯒ ꯅꯣꯏꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯁꯨꯃꯥꯏꯅ ꯃꯥꯡꯍꯟꯒꯅꯨ ꯃꯇꯝ ꯃꯣꯕꯥꯏꯜꯗ ꯀꯩꯁꯨ ꯀꯥꯟꯅꯕ ꯐꯪꯉꯣꯏ ꯑꯁꯤꯅ ꯌꯥꯝꯅ ꯑꯃꯥꯡꯕ ꯂꯥꯛꯀꯅꯤ ꯇꯨꯡꯗ ꯌꯥꯝ ꯐꯩ ꯑꯣꯖꯥ ꯌꯥꯝ ꯐꯖꯕ ꯑꯦꯗꯚꯥꯏꯁ ꯃꯌꯥꯝ ꯄꯤꯕꯤꯔꯦ ꯑꯣꯖꯥꯅ ꯂꯝꯗꯝꯁꯤꯒꯤ ꯏꯟꯈꯠꯂꯛꯏꯕ ꯃꯍꯩꯔꯣꯏꯁꯤꯡꯗ ꯌꯥꯝ ꯐꯖꯕ ꯑꯦꯗꯚꯥꯏꯁꯅꯤ ꯑꯣꯖꯥꯒꯤꯁꯤ ꯌꯥꯝ ꯀꯥꯟꯅꯕ ꯄꯨꯔꯥ ꯍꯤꯗꯥꯛ ꯃꯈꯜ ꯑꯃꯅꯤ ꯑꯣꯖꯥꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯍꯩꯁꯤꯡꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯣꯖꯥ ꯃꯈꯥ ꯇꯥꯅ ꯑꯣꯖꯥ ꯍꯧꯖꯤꯛꯁꯤ ꯃꯣꯕꯥꯏꯜꯁꯤ ꯄꯥꯏꯔꯒ ꯃꯇꯝ ꯃꯥꯡꯍꯟꯕ ꯃꯍꯩꯔꯣꯏꯁꯤꯡ ꯏꯟꯈꯠꯂꯛꯏꯕ ꯅꯍꯥꯁꯤꯡ ꯌꯥꯝ ꯌꯥꯝꯈ꯭ꯔꯦ ꯑꯣꯖꯥ ꯌꯥꯝꯕꯗꯤ ꯑꯗꯨ ꯃꯣꯕꯥꯏꯜꯁꯦ ꯍꯩꯅ ꯁꯤꯖꯤꯟꯅꯔꯒꯗꯤ ꯅꯤꯌꯝ ꯆꯨꯝꯅ ꯁꯤꯖꯤꯟꯅꯔꯒꯗꯤ ꯃꯣꯕꯥꯏꯜꯁꯦ ꯀꯥꯟꯅꯕ ꯂꯧꯕ ꯃꯌꯥꯝ ꯑꯃ ꯌꯥꯏ ꯑꯣꯖꯥ ꯂꯥꯏꯔꯤꯛ ꯐꯥꯎꯕ ꯃꯣꯕꯥꯏꯜꯗꯒꯤ ꯄꯥꯕ ꯌꯥꯏ ꯒꯨꯒꯜꯗꯒꯤ ꯀꯩꯗꯒꯤ ꯂꯧꯔꯒ ꯄꯥꯕ ꯖꯦꯅꯔꯦꯜ ꯅꯣꯂꯦꯖꯒꯨꯝꯕ ꯑꯗꯒꯤ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯑꯦꯛꯖꯥꯝ ꯊꯥꯒꯦ ꯍꯥꯏꯔꯒꯁꯨ ꯃꯣꯕꯥꯏꯜꯗ ꯀꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯂꯧꯕ ꯌꯥꯏꯑꯕ ꯑꯣꯖꯥ ꯑꯗꯨ ꯅꯠꯇꯕꯤꯗ ꯇꯣꯉꯥꯟꯕ ꯑꯔꯥꯟꯕ ꯄꯥꯝꯕꯩꯗ ꯁꯤꯖꯤꯟꯅꯔꯒ ꯃꯇꯝ ꯃꯥꯡꯍꯟꯕ ꯑꯗꯒꯤ ꯃꯁꯥꯒꯤ ꯀꯦꯔꯤꯌꯔ ꯃꯥꯡꯍꯟꯕ ꯁꯤ ꯌꯥꯝ ꯇꯣꯏꯅ ꯌꯥꯝꯅ ꯍꯧꯖꯤꯛꯁꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯏ ꯃꯅꯤꯄꯨꯔꯗ ꯃꯁꯤꯃꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯟꯗꯛ ꯏꯟꯗꯤꯌꯥ ꯁꯔꯀꯥꯔꯅꯁꯨ ꯆꯍꯤ ꯁꯨꯗ꯭ꯔꯤꯕ ꯑꯉꯥꯡꯅ ꯃꯣꯕꯥꯏꯜ ꯄꯥꯏꯍꯟꯕ ꯌꯥꯔꯔꯣꯏ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄꯥꯏꯕ ꯌꯥꯔꯔꯣꯏ ꯍꯥꯏꯕꯒꯤ ꯑꯊꯤꯡꯕ ꯑꯃꯁꯨ ꯇꯧꯔꯅꯤ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃꯁꯨ ꯂꯩꯈ꯭ꯔꯕꯅꯤ ꯑꯣꯖꯥ ꯑꯗꯨ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯑꯣꯖꯥꯒꯤ ꯃꯥꯏꯀꯩꯗ ꯋꯥꯐꯝꯈꯤꯇꯪ ꯊꯝꯕꯤꯌꯨ ꯑꯣꯖꯥ ꯃꯥꯅꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯏꯟꯇꯔꯅꯦꯠꯁꯨ ꯌꯦꯡꯕ ꯐꯪꯉꯤ ꯀꯗꯥꯏ ꯃꯐꯝꯗꯅꯣ ꯌꯨꯔꯣꯞꯂꯣꯝꯗꯁꯨ ꯍꯧꯖꯤꯛ ꯊꯤꯡꯈꯔꯦ ꯆꯍꯤ 13 13 ꯐꯥꯗ꯭ꯔꯤꯕ ꯑꯉꯥꯡꯅꯁꯨꯅ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯃꯣꯕꯥꯏꯜꯁꯤꯗ ꯍꯛꯆꯥꯡꯁꯤ ꯌꯥꯝꯅ ꯁꯣꯛꯑꯦꯕ ꯇꯨꯝꯕ ꯋꯥꯠꯄ ꯑꯃꯗꯤ ꯀꯩꯅꯣ ꯇꯧꯕ ꯃꯣꯕꯥꯏꯜꯁꯤ ꯌꯦꯡꯉꯒ ꯃꯤꯠ ꯁꯣꯛꯄ ꯑꯗꯩꯗꯤ ꯍꯛꯆꯥꯡ ꯁꯣꯛꯄ ꯌꯥꯝꯅꯁꯨ ꯂꯥꯛꯏ ꯑꯁꯤꯗ ꯌꯥꯝꯅ ꯅꯍꯥꯃꯩ ꯃꯥꯡꯅꯔꯦ ꯃꯣꯕꯥꯏꯜꯁꯤꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯇꯨꯝꯕ ꯆꯥꯅꯤ ꯈꯪꯗꯗꯅ ꯁꯨꯝ ꯃꯣꯕꯥꯏꯜꯗ ꯁꯨꯝ ꯑꯍꯤꯡ ꯄꯨꯡ 2 3 ꯐꯥꯎ ꯇꯨꯝꯅꯗꯦ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯁꯤꯡꯁꯦ ꯂꯥꯏꯔꯤꯛ ꯁꯣꯜꯕ ꯑꯉꯥꯡꯁꯤꯡꯁꯦ ꯃꯣꯕꯥꯏꯜꯗꯅꯤ ꯃꯥꯡꯍꯜꯂꯤꯁꯦ
मोबाइल ने मांगल से मागे काना बसु याम लई मोबाइल सिदगी इखोगी अचाना से हाइबगुमना इखोगी येंबगी मोंगी काना बा अदु नते हुजि मोइन तौरिसि पबजी गुम्बा अदैदि फत्तबा वीडियो येंबा अतु येंबा असि याम सोई याम मांग लाकनि तुंगदा असिना असमाइन तौरबोइदि कि नौना हवलइबा नहा सिंगसिदा थादोपियो ओजा सिम कसारदा हंदकी कसार थोकपीरामा ब्रोजा थोलम आई चाही था निपा लोम फारे लाइबा हलइबा ओ अदुदि अमुक सही अम खरे लैरगा मुथोल तौरिनो जा दुदे था निपा की मतुंग लानी अमका नवंबर अक्टोबर नवंबर थोरकने नुपी अंगांग लैरब नत्रोजा लैरे आई नहा मा लैरे नुपी मसा मा लैरे आई ओंगिबा 2013 दो ओंबने ओ अदुम नुपी भाभी दियोजा अदुम कई कसार तक अदुम ओइबिब्रोजा कसार ले यम दले सुम ले ओ ओजागी हुजिकी सऊदी अरब त लैरगा फंगिबा थागी सैलरी सिन ओजा अदुम इमुंग मनुंग पुबो कोरपलेम पाना कोना बिब्रोजा कोने कोने लेमना नुआइना लैरे फाउ हुजि अलाना पिनोदना यामना नुआइना जो अवाद अपा अना एक लोइना कोने हिमागी इचिन नाउगी लोइना कोने ओजाना सु साइ हाइबी हे इखोगी सोमोमदगी कसारदगी मणिपुरदगी चंगागा सऊदी अरब त लैबा समना मणिपुरी मरोलोन भाई सिंगजोजा मखोय सिंगजी कारपेंटर गुबा ड्राइवर गुबा कारपेंटर गार्डनर नत्र वेटर सिना तबिदा तोंगान गेट अवांग थबक तौबसु मेमम लई हाइदनो जाना अदु कई कई थबक तौब लैबगी हाइबी मतंग ओजाई अखंग लैदि खितंग हाइबिनो जा अवांग थाकी थबकता मोइसे अयामबदा आईटी दसु लई मोइसे अदैदि इखोइगी अकाउंटेंट दसु लई अदैदि होटल गी मैनेजर गुमाइना लैबा अदैदि लैबा आरामको दसु स्कूटन लैबा यावी आइना खंगबा तमंगा थुक खंगबा लई आरामको कंपनी दा सुदना अदना अदे ट्रांसपोर्ट कंपनी दसु अलिंग अलिंग थबक तौदना कंपनी दसु लई एसार रोय पफ यावी वा यूनिवर्सिटी द फौबा सऊदी अरब की यूनिवर्सिटी खरा द फौबा जा मणिपुर दगी मो असिस्टेंट प्रोफेसर ओइरगा प्रोफेसर ओइबा एसोसिएट प्रोफेसर ओइबा मोइ खरसु लैबेनो जा लई मणिपुर दगी दारोंदा अदैदि याकम तो ओहेदे आई मनाखि नत्रे मोइ दिदान हंदसु आई ओजामा ओजा सार भयिमगा पुरतन लाकदो मासो आईटी थुरी मे माइ नुपिदुना कनोगिनी हैदराबाद की कॉलेज की प्रोफेसर नि ओजाना अनिमक्सु मणिपुर ओजाना लैरिबो मफमदुगा इखोगी ओजाना लैरि मफमदुगा इखोगी मुस्लिमसिंगना पृथ्वीगी मुस्लिमसिंगना चतनरिबा मकाइना हस्तौबने चतनरिबा मफमदुगा ओजा यामना लापनागे हाइबी मतंगदो जो हम कितंग थांबियो किलोमीटर लिसिंग मचानी लापनै मका सिगा इफोइना दमाम सिगा लिसिंग मगचनी किलोमीटर लिसिंग मचानी लापनै लिसिंग मचानी ओजाति मफमदि योबिरो बजा यौरे तरुक सुरे चलिबा लाना पिनदना हाजी ओबिरबो जाजी जा तौरिबा हाजी तौ आई हासा सौब तौद्री इखोय उमरा से तौरे हाजा चौबदि जा कइनो जे जा सऊदी तुसु लैने हाजा चौबुजी पु तौद्रिसिनो जा अदो हाजा चौबसी इखोय हुजी सऊदी दा रियाल लिसिंग कुलम चंगी फ्री तौबिया रियाल लिसिंग कुलम चंगी अदुना पैसा से आई हन पथक गिदा चाहि अनि गु मतुंगदा छाला तौरदि पैसा जो कर तुंगजन जदि अदु तौनि नाना मपुना चाहि अनि मतुंगदा तौदा सुखोय सोयदना तौब ngambagi pangal si pina bibo isonu mapuna आमेन आमेन याम नुंगाइ जे ओजागा सुमाइना ngakhtang ipak tv news ga khanana wari sanabagi tanja ama pibagi damakta ojabu ngamkhai leitana ipak tv news gi maike digo jabu thakatpa phongdok jare हाइबसु इपाक टीवी दा वागांग पीबगी अंकल ड्राइवर बु खंगबि रखे तमक अंकल ड्राइवर ना खंगफै लेतन थागचरी इपाक टीवी gi पुनमकपु एंगबिरिबो पुनमकपुसु खय पुन स्टाफ पुनमकपुसु अंकल ड्राइवर तकी बिग सैल्यूट नि मियामदा खंगनजबा अमा इपेक टीवी न्यूज चैनल असिदा तोवान तोवानबा हिरमसिंगी मतांगदा एडवर्टाइज तौबिनिंगबा मियोयसिंगी ओइना यामना चाउन ऑफर पिजरी अककनबा नुमित खरानीगी ओइबा ऑफरनी मरम अदुना एडवर्टाइज तौबिनिंगबा मियोयसिंगना ऑफर असिगी खुदोंचाबा लौबियु हिरम असिगी मतांगदा अपाम्बा मियोयसिंगना मोबाइल नंबर 9366127201 दा कॉल तौबिरक्लगा खुदोंचाबा असि लौबियु हाइना इपेक टीवी न्यूज की माइकैदगी मियामदा अपील तौजरी।